ꯈꯨꯡꯒꯪ ꯑꯃꯗ ꯇꯣꯝꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯔꯣ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯕꯦꯁꯅꯥ ꯄꯤꯛꯂꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕ ꯌꯥꯝꯅ ꯂꯥꯏꯔꯕ ꯂꯧꯁꯤꯡ ꯎꯗꯨꯅ ꯍꯤꯡꯖꯕ ꯃꯤꯅꯤ꯫ ꯇꯣꯝꯕꯒꯤꯅꯤ ꯍꯥꯏꯕꯗ ꯁꯟ ꯂꯥꯕ ꯑꯅꯤ ꯑꯗꯨꯒ ꯂꯧ ꯁꯪꯒꯝ ꯑꯃ ꯁꯦꯒꯥꯏꯔꯕ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯇꯣꯝꯕꯒꯤ ꯈꯨꯟ ꯑꯗꯨꯗ ꯅꯣꯡ ꯆꯨꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯇꯣꯝꯕꯒꯤ ꯂꯧꯐꯝ ꯑꯗꯨꯁꯨ ꯄꯣꯠꯆꯩ ꯑꯃꯠꯇ ꯊꯥꯕ ꯌꯥꯗꯕꯗꯒꯤ ꯈꯝ ꯊꯦꯡꯅ ꯋꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯇꯣꯝꯕ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯍꯥꯛꯀꯤ ꯁꯟꯁꯤꯡ ꯑꯗꯣ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯁꯦꯟꯗꯣꯏ ꯁꯥꯟꯕ ꯀꯨꯟꯖꯣꯗ ꯕꯟꯗꯥꯟ ꯊꯝꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯇꯣꯝꯕꯅ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯒ ꯍꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯔꯣꯅ ꯀꯞꯇꯨꯅ ꯂꯩꯕꯗꯣ ꯇꯣꯝꯕꯅ ꯎꯔꯝꯃꯤ꯫ ꯗꯗꯥ, ꯏꯆꯥꯒꯤ ꯃꯇꯧ ꯑꯁꯦ ꯑꯩ ꯎꯕ ꯉꯝꯗ꯭ꯔꯦ꯫ ꯉꯁꯤꯁꯨ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯗꯨꯅ ꯀꯞꯄ ꯌꯥꯕ ꯀꯞꯂꯝꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯕꯨ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯔꯤꯕꯅꯣ? ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯇꯧ ꯑꯁꯦ ꯑꯩ ꯎꯕ ꯉꯝꯗ꯭ꯔꯦ꯫ ꯊꯃꯣꯏ ꯑꯁꯦ ꯄꯨꯕꯗ ꯌꯥꯝꯅ ꯋꯥꯔꯦ ꯗꯗꯥ꯫ ꯊꯔꯣ, ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ꯫ ꯅꯣꯡ ꯆꯨꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝ ꯑꯗꯨꯁꯨ ꯎꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯆꯥꯗ ꯊꯛꯇꯕ ꯃꯈꯩ ꯃꯥꯝꯃ ꯀꯨꯟꯖꯣꯒꯤ ꯂꯧꯐꯝꯗ ꯁꯪꯂꯤꯕꯁꯦ ꯄꯩꯁꯥ ꯈꯔꯗꯪ ꯐꯪꯂꯕꯗꯤ ꯈꯟꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯪꯂꯛꯂꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯅꯤꯔꯛ ꯁꯨꯅ ꯆꯥꯕ ꯐꯥꯎ ꯀꯣꯟꯅꯗ꯭ꯔꯦ꯫ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕꯗꯤ ꯈꯨꯡꯒꯪ ꯃꯤꯌꯥꯝ ꯄꯨꯟꯅ ꯃꯥꯌꯣꯛꯅꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯝꯃ ꯀꯨꯟꯖꯣꯒꯤ ꯂꯧꯅ ꯀꯝꯗꯧꯅ ꯃꯍꯩ ꯃꯔꯣꯡ ꯊꯥꯔꯤꯕꯅꯣ? ꯊꯔꯣ, ꯃꯥꯝꯃꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯕꯨ ꯋꯠꯀꯦ? ꯃꯥꯝꯍꯟ ꯕꯤꯔꯦꯟꯒꯤ ꯂꯧꯐꯝ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯥꯎꯏ꯫ ꯃꯅꯥꯛꯇ ꯈꯨꯟ ꯑꯁꯤꯒꯤ ꯇꯨꯔꯦꯟ ꯑꯗꯨꯁꯨ ꯆꯦꯜꯂꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯏꯁꯤꯡꯁꯤꯡ ꯑꯗꯣ ꯃꯥꯝꯃꯅ ꯃꯥꯝꯍꯟꯗ ꯄꯩꯁꯥ ꯄꯤꯗꯨꯅ ꯏꯁꯤꯡ ꯋꯠꯇꯅꯕ ꯂꯧꯔꯒ ꯃꯥꯝꯃꯅ ꯂꯧꯐꯝꯁꯤꯡ ꯑꯁꯦ ꯎꯔꯤꯕꯅꯤ꯫ ꯑꯗꯣ ꯗꯗꯥ, ꯃꯥꯝꯍꯟ ꯕꯤꯔꯦꯟꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝꯁꯤꯡ ꯑꯗꯨꯁꯨ ꯏꯁꯤꯡ ꯊꯥꯖꯤꯟꯕ ꯌꯥꯗꯕ꯭ꯔꯣ? ꯀꯗꯥꯏꯗꯒꯤ ꯊꯔꯣ? ꯁꯦꯟ ꯊꯨꯝ पाइबा मोइना लाइरबा खोय असिबु तुमित कांग अमगुम उरिबने। अदुना मामहन बिरेंदी अइगी सक असिबौबा उबा यादे। मागी हाइबबु पैसा फंगलगा लोइरे। अदो ददाना करीनो तौबा याबा मत तौबियु। अइगिदि करीसु खनबिरुनु। अदुबु पिक्लिबि इचासिना चरा हेनबसे अइ उबदा यामना वाइ। इचासे होजिक्ति सही 16 सूरबनी। इंखलकप सही मतंग हाइबसिदि चानिंग थंगनिंगबा मतमनि हाइबसे ददाना हेना खंगलिबदुनि। अदुना करीनो उपाय अमा तौबिनबा उबियु। हो करीसु खलुरुनुसे। हयेंदो अइ मामा कुंजोदगी पैसा खरा हाना लौबा याब्रा येंगे। नोंग हेक नालकपगा तोंबा कुंजोगी मनाक्ता चत्तुना हाइजरमी। मामा अइ कैनोमता हाइजगे। मामदा करी तौरे हाइबनो तोंबा? ससत हाइरो करी वानो? मामा सही 3 सूरे अइना मामगिदा लौसिंग ngakलकलिबसे अयुक नुंथिन साद थक्तना यामना वाना तौजरिबने। नंगना सिगी थबकसि तौदना करी अमुक तौरगे हाइनो? हाइगदबा वादो ससत हाइरो। तोंबा अइगी मतमसे अमुक मांगलगा लेरनो। मामा अइगी लौ संगम अमा लेइबदो खंगबिबा नत्रो? खंगिने लौ उबा याददना लेइरिबा लौफमदो नत्रो? होय मामा। मामना पीरिबा थागी तोलोबसे अइगी इमुंग मनुंग चाबा थक्पसे नुमित 12 दगी हेना कोनबा ngamdre। नुमित 9 अमना अइगा अइगी नुपीगा चरा हेलगा खांगले। अदुबु अइखोइदि चरा नाम चारगा नाम चादबसे हैनरे। मदुदा पिक्लिबा अइगी इचा नुपी असिना चानिंग थंगनिंगबगी चही मतांग ओइबनिना चागे थक्के ता हाय। यारगदि मामना नुंसिबीदुना लुपा 10,000 खक्तंग हाना पीबियु। अदुगा अइगी थागी तोलोब असिदगी खरा खरा इंखच्चरक्के। हे तोंबा कैनो नंगना nganglibado? हां शी लुपा 10,000 पियु कायना नंगना 10,000 हाइरिदुबु 10,000 दा 0 कया सुगे नंगबु खंगलब्रो? हां अदुक यामलबा पैसा मयाम अदुदि नंगदि कैदौगे हाइरिबा? मामा अतैगी नत्तेदा पैसा सिंग अदुना बाजारदगी मही मरोंग खरा लैरगा थागे तौबने। अदुगा अरेंबा पैसा सिंग अदुना मामहन बिरेंदा पीरगा इसिंग सिंगे तौबने। तोंबगी वा अदु ताबदा कुंजो साउबना मई हौखिरमी। करी हाइबा? करीसु लैत्रबा मिनाई नंगुम्बा मीना अइगा लेंगा तौगे कासु खंजबा सारी। मिनाईदि मिनाई ओइना लैगदौबनी खंगलब्रो? नंगी सनसिंग असिगी लुपा 1,000 फाउबा हंदोकपा ngamdri अदुगा नंगना 10,000 अमुक पियु गायना चक्रो चलो नपा थोराई मचा असिदि कुंजोना तोंबबु युम मदुदगी यामना थीना nganglगा तांथोखिरमी। अदुगा माना तौरिबा थबकसिंग अदुसु लाक्लनु हाइदुना हाइरमी। तोंबा कप मयुमदा हलक्लमी। तोंबगी मतौ अदु उबदा थरोदि यामना नुंगाइरमदे। मतम मदुमक्तदा खुंगंग अदुगी लैरिक लैसु हैरबा ऋषि अदु तोंबगी मयुमदा लाक्लमी।
ꯀꯩꯗꯧꯔꯒꯦ ꯏꯌꯥꯝꯕ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯨꯕꯣ? ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯇꯧꯔꯤꯕꯁꯦ ꯉꯁꯤꯗꯣ ꯑꯩꯅ ꯃꯥꯃ ꯀꯨꯟꯖꯣꯗ ꯂꯨꯄꯥ 10,000 ꯈꯛꯇꯪ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯆꯠꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯥꯃꯅ ꯑꯩꯕꯨ ꯊꯤꯅ ꯉꯥꯡꯕꯇ ꯅꯠꯇꯅ ꯊꯕꯛꯁꯨ ꯂꯥꯛꯂꯅꯨ ꯍꯥꯏ ꯉꯁꯤꯗꯒꯤ꯫ ꯑꯣ ꯑꯗꯨꯒꯤꯗꯃꯛ ꯀꯔꯤꯗꯧꯕꯒꯤ ꯃꯥꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯔꯤꯕꯅꯣ? ꯏꯌꯥꯝꯕꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯣꯏꯅ ꯂꯥꯏꯔꯕꯁꯤꯡꯁꯦ ꯃꯁꯤꯡ ꯑꯣꯏꯅ ꯊꯥꯗꯦ ꯍꯥꯏꯕꯗꯣ꯫ ꯑꯩ ꯏꯌꯥꯝꯕꯗ ꯉꯁꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯏꯌꯥꯝꯕ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯅꯨ꯫ ꯑꯩꯅ ꯏꯌꯥꯝꯕꯕꯨ ꯒꯚꯔꯟꯃꯦꯟꯠ ꯕꯦꯡꯛ ꯑꯃꯗꯒꯤ ꯂꯨꯄꯥ 10,000 ꯑꯗꯣ ꯐꯪꯍꯜꯂꯒꯦ꯫ ꯏꯕꯨꯡꯉꯣ ꯅꯌꯥꯝꯕꯒꯤ ꯕꯟꯗꯥꯟ ꯊꯝꯕ ꯌꯥꯕ ꯄꯣꯠꯆꯩ ꯑꯃꯠꯇ ꯂꯩꯇꯦ꯫ ꯁꯟ 2 ꯈꯛ ꯂꯩꯖꯔꯝꯕꯗꯨꯁꯨ ꯑꯩꯅ ꯃꯥꯃꯗ ꯕꯟꯗꯥꯟ ꯊꯝꯈ꯭ꯔꯦ꯫ ꯏꯌꯥꯝꯕꯁꯤꯗꯤ ꯄꯣꯠꯆꯩ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯅꯤꯁꯦ꯫ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯑꯅꯧ ꯑꯅꯧꯕ ꯁ꯭ꯀꯤꯝ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯈ꯭ꯔꯕꯅꯤ ꯂꯥꯏꯔꯔꯕ ꯂꯧꯃꯤꯁꯤꯡꯒꯤꯗꯃꯛꯇꯗ꯫ ꯑꯩꯅ ꯏꯌꯥꯝꯕꯗ ꯐꯪꯍꯟꯒꯗꯧꯔꯤꯕ 10,000 ꯑꯁꯦ ꯏꯌꯥꯝꯕꯅ ꯑꯃꯨꯛ ꯁꯤꯡꯒꯗꯧꯕꯁꯨ ꯅꯠꯇꯦ꯫ ꯔꯤꯁꯤꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯇꯣꯝꯕ ꯑꯃꯗꯤ ꯊꯔꯣ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯔꯤꯁꯤ ꯑꯃꯗꯤ ꯇꯣꯝꯕ ꯒꯚꯔꯟꯃꯦꯟꯠꯒꯤ ꯕꯦꯡꯛ ꯑꯃꯗ ꯆꯠꯇꯨꯅ ꯁꯦꯟꯁꯤꯡ ꯑꯗꯣ ꯂꯧꯔꯝꯃꯤ꯫ ꯇꯣꯝꯕ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯊꯔꯣꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯔꯣ ꯉꯁꯤꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯊꯧꯖꯥꯟꯕꯤꯔꯦ ꯌꯦꯡꯉꯣ ꯄꯩꯁꯥ ꯃꯌꯥꯝ ꯑꯁꯦ꯫ ꯑꯩ ꯉꯁꯤꯃꯛ ꯕꯖꯥꯔꯗ ꯆꯠꯇꯨꯅ ꯂꯧꯕꯨꯛꯇ ꯊꯥꯕ ꯌꯥꯕ ꯃꯍꯩ ꯃꯔꯣꯡ ꯈꯤꯇ ꯂꯩꯔꯨꯈꯤꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯟ ꯕꯟꯗꯥꯟ ꯊꯝꯈꯤꯕꯗꯨꯁꯨ ꯍꯟꯗꯣꯛꯂꯒꯦ ꯑꯔꯦꯝꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯏꯁꯤꯡ ꯍꯦꯛ ꯆꯤꯡꯂꯒꯦ꯫ ꯇꯣꯝꯕ ꯑꯃꯗꯤ ꯊꯔꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯛꯂꯝꯃꯤ꯫ ꯇꯣꯝꯕ ꯑꯃꯗꯤ ꯊꯔꯣ ꯅꯣꯡ ꯆꯨꯕ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯗꯗꯥ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯆꯤꯡꯅꯕ ꯄꯩꯁꯥ ꯑꯗꯨꯁꯨ ꯆꯪꯂꯔꯣꯏ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯔꯦ꯫ ꯍꯣꯏ ꯊꯔꯣ ꯅꯣꯡ ꯑꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯆꯨꯔꯕꯗꯤ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯗꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯕ ꯌꯥꯔꯅꯤ꯫ ꯑꯗꯨꯅ ꯊꯔꯣ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯁꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯊꯔꯣ꯫ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯇꯣꯝꯕ ꯕꯖꯥꯔꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯂꯩꯔꯨꯔꯒ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯀꯨꯟꯖꯣꯗꯒꯤ ꯁꯟ ꯑꯗꯨꯁꯨ ꯍꯟꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯩ ꯃꯅꯥꯎ ꯆꯪꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯖꯅ ꯄꯥꯜꯂꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯕꯤꯔꯦꯟ ꯑꯃꯗꯤ ꯀꯨꯟꯖꯣ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯀꯨꯟꯖꯣ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯅꯪꯅ ꯑꯩꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕꯁꯦ ꯐꯅꯁꯨ ꯀꯨꯏꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯔꯥꯖꯅꯤꯇꯤ ꯇꯧꯕꯁꯦ ꯀꯔꯤꯝꯇ ꯍꯩꯇꯦ ꯅꯪꯁꯦ꯫ ꯇꯣꯝꯕꯅ ꯅꯪꯉꯣꯟꯗ ꯂꯨꯄꯥ 10,000 ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯁꯠ ꯄꯤꯊꯣꯛꯈꯤꯕ ꯌꯥꯗ꯭ꯔꯣ? ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯥꯅ ꯁꯤꯡꯕ ꯉꯝꯒꯗꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯃꯥꯒꯤ ꯂꯧꯁꯤꯡ ꯑꯗꯣ ꯊꯣꯛ ꯂꯧꯁꯤꯜꯂꯒ ꯂꯣꯏꯔꯦ꯫ ꯀꯣꯟꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯅꯪꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯌꯣꯟꯊꯣꯛꯂꯛꯑꯕꯁꯨ ꯌꯥꯏ꯫ ꯄꯪꯉꯤꯗꯀꯣ ꯏꯕꯨꯡꯉꯣ ꯅꯪꯁꯦ꯫ ꯑꯁꯨꯝꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯈꯪꯒꯅꯤꯒꯦ? ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯀꯗ꯭ꯔꯅ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯔꯤꯁꯤ ꯍꯥꯏꯕ ꯍꯩꯄꯥ ꯁꯥꯕꯗꯨꯅ ꯇꯣꯝꯕꯕꯨ ꯒꯚꯔꯟꯃꯦꯟꯠꯒꯤ ꯕꯦꯡꯛꯗꯒꯤ ꯂꯨꯄꯥ 10,000 ꯂꯧꯔꯒ ꯄꯤꯗꯅ ꯂꯩꯔꯝꯃꯤꯅꯤꯅꯦ ꯇꯥꯕ꯭ꯔꯦꯟ꯫ ꯑꯩꯅ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗꯒꯤ ꯅꯝꯗꯅ ꯂꯧ ꯏꯪꯈꯣꯜ ꯂꯧꯔꯤ ꯑꯗꯨꯒ ꯑꯩꯅ ꯇꯣꯝꯕꯒꯤ ꯂꯧꯐꯝ ꯑꯁꯤꯁꯨ ꯀꯨꯏꯔꯕꯅꯤ ꯂꯨꯝꯂꯛꯂꯤꯕꯁꯦ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯒꯤ ꯄ꯭ꯂꯥꯟ ꯑꯁꯦ ꯂꯣꯏꯅ ꯊꯨꯒꯥꯏꯔꯦ꯫ ꯇꯥꯕ꯭ꯔꯦꯟ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯀꯩꯅꯣ꯫ ꯑꯩꯉꯣꯟꯗ ꯄ꯭ꯂꯥꯟ ꯑꯃ ꯂꯩ ꯃꯁꯤ ꯍꯦꯛ ꯇꯧꯕꯗ ꯇꯣꯝꯕꯒꯤ ꯂꯧ ꯏꯪꯈꯣꯜꯁꯤꯡ ꯑꯗꯣ ꯇꯥꯕ꯭ꯔꯦꯟꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯇꯥꯔꯒꯗꯕꯅꯤ꯫ ꯀꯔꯤ ꯄ꯭ꯂꯥꯟꯅꯣ ꯑꯗꯨꯗꯤ? ꯁꯠ ꯍꯥꯏꯔꯛꯑꯣ ꯇꯥꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ꯫ ꯉꯁꯤ ꯑꯍꯤꯡ ꯑꯁꯦ ꯑꯩꯅ ꯃꯤ ꯊꯥꯗꯨꯅ ꯇꯣꯝꯕꯒꯤ ꯂꯧꯐꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯇꯨꯝꯅ ꯃꯩ ꯊꯥꯗꯣꯛꯍꯜꯂꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯕ ꯁꯨꯡꯌꯥꯃꯨꯛ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅꯤꯗꯅ ꯀꯨꯟꯖꯣ ꯔꯥꯖꯅꯤꯇꯤꯗ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯗꯨꯝ ꯍꯩꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯇꯣꯝꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯇꯨꯝꯂꯤꯉꯩꯗ ꯃꯍꯥꯛꯅ ꯋꯥꯅ ꯊꯥꯖꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯣ ꯇꯨꯝꯅ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯇꯣꯝꯕꯅ ꯃꯍꯧꯁꯥꯒꯨꯝ ꯃꯥꯒꯤ ꯂꯧꯕꯨꯛꯇ ꯂꯥꯛꯄꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯣ ꯎꯔꯝꯃꯤ꯫ ꯇꯣꯝꯕ ꯍꯥꯊꯨ ꯆꯪꯁꯤꯟꯗꯨꯅ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯀꯤ ꯂꯧꯕꯨꯛ ꯑꯗꯣ ꯇꯨꯝꯅ ꯃꯩ ꯆꯥꯛꯄꯗꯣ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯑꯩꯗꯤ ꯃꯥꯡꯂꯤꯗꯅ ꯑꯩꯅ ꯋꯥꯅ ꯊꯥꯖꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯃꯥꯡꯂꯦ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯑꯩꯅ ꯁꯥꯒꯠꯆꯔꯝꯕ ꯑꯁꯥꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯀꯥꯏꯔꯦ ꯉꯁꯤꯗꯤ꯫ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯀꯨꯟꯖꯣꯁꯨ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯇꯣꯝꯕ ꯀꯝꯗꯧꯅ ꯅꯪꯒꯤ ꯂꯧꯐꯝꯁꯤꯡ ꯑꯁꯤꯗꯤ ꯃꯩ ꯂꯣꯏꯅ ꯆꯥꯈ꯭ꯔꯤꯕꯅꯣ? ꯑꯩꯁꯨ ꯈꯪꯗꯦ ꯃꯥꯃꯥ ꯑꯩꯅ ꯂꯧꯕꯨꯛ ꯌꯧꯔꯛꯄꯗ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯔꯝꯂꯤꯕꯅꯤ꯫ ꯃꯥꯃꯥ ꯑꯩꯗꯤ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ ꯑꯩꯉꯣꯟꯗ ꯂꯩꯖꯔꯝꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯁꯨ ꯂꯧꯐꯝ ꯑꯁꯤꯗ ꯂꯣꯏꯅ ꯊꯥꯖꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯥꯃꯥ? ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦ꯫
ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ ꯇꯣꯝꯕ ꯑꯩ ꯇꯥ ꯕꯤꯔꯦꯟꯗ ꯋꯥꯔꯤ ꯇꯧꯔꯒ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯍꯟꯒꯦ ꯂꯥꯎ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯇꯨꯅ ꯋꯥꯔꯤ ꯇꯧꯔꯨꯁꯤ ꯇꯣꯝꯕ ꯃꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯈꯟꯗꯨꯅ ꯀꯨꯟꯖꯣꯅ ꯍꯥꯏꯕ ꯌꯥꯗꯨꯅ ꯕꯤꯔꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯕꯤꯔꯦꯟꯗꯤ ꯑꯁꯣꯝꯗ ꯇꯣꯝꯕꯅ ꯂꯥꯛꯂꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯆꯪꯂꯧ ꯇꯣꯝꯕ ꯑꯉꯥꯡꯁꯤꯡꯅ ꯍꯥꯏꯕꯗ ꯅꯪꯒꯤ ꯂꯧꯐꯝ ꯑꯗꯨ ꯃꯩꯅ ꯂꯣꯏꯅ ꯆꯥꯛꯈ꯭ꯔꯦꯅ ꯇꯥꯏ ꯑꯗꯨꯕꯨ ꯆꯨꯝꯂꯤꯕ꯭ꯔꯣ ꯍꯣꯏ ꯆꯨꯝꯃꯤ ꯃꯃꯟ ꯑꯣ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕ ꯅꯉꯣꯟꯗ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯃꯤꯅꯨꯡꯁꯤ ꯑꯣꯟꯊꯣꯛꯅ ꯈꯪꯈꯤꯗ꯭ꯔꯦꯗ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯒ ꯇꯧꯖꯔꯤꯕꯁꯤꯗ ꯐꯔꯦꯁꯦ ꯅꯣꯏꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯑꯩꯅ ꯄꯥꯡꯕ ꯉꯝꯕ ꯃꯇꯦꯡ ꯑꯣꯏꯔꯒꯗꯤ ꯑꯩ ꯁꯣꯏꯗꯅ ꯄꯥꯡꯒꯦ ꯃꯃꯟꯅ ꯄꯩꯁꯥ ꯈꯖꯤꯛꯇꯪ ꯄꯤꯕꯤꯔꯕꯗꯤ ꯑꯩ ꯕꯖꯥꯔꯗꯒꯤ ꯃꯍꯩ ꯃꯔꯣꯡ ꯑꯃꯨꯛꯀ ꯂꯩꯔꯒ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯒ ꯍꯌꯦꯡ ꯃꯍꯩ ꯃꯔꯣꯡ ꯌꯣꯜꯂꯕ ꯃꯇꯨꯡꯗ ꯃꯃꯟꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯑꯩ ꯁꯣꯏꯗꯅ ꯄꯤꯖꯒꯦ ꯇꯣꯝꯕ ꯅꯪꯒꯤ ꯋꯥꯔꯤ ꯑꯁꯦ ꯐꯖꯩ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤ ꯍꯣ ꯄꯤꯒꯦ ꯑꯗꯨꯕꯨ ꯇꯣꯝꯕ ꯑꯩꯗꯤ ꯄꯣꯠ ꯆꯩ ꯌꯥꯎꯗꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯤꯊꯣꯛꯄꯁꯦ ꯀꯌా ꯇꯧꯗꯦꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯀꯨꯟꯖꯣꯒ ꯂꯥꯛꯃꯤꯟꯅꯔꯕꯅꯤꯅ ꯃꯥꯒꯤ ꯃꯥꯏꯁꯨ ꯍꯦꯛ ꯉꯥꯛꯇꯕ ꯌꯥꯗꯦ ꯁꯦ ꯃꯁꯤꯒꯤ ꯆꯦ ꯑꯁꯤꯗꯅꯦ ꯅꯪꯒꯤ ꯈꯨꯠꯄꯤꯗꯣ ꯍꯦꯛ ꯅꯝꯃꯨ ꯑꯗꯨꯒ ꯅꯪꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯑꯩ ꯄꯤꯔꯒꯦ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯇꯣꯝꯕ ꯕꯤꯔꯦꯟꯅ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯈꯨꯠꯄꯤ ꯅꯝꯂꯝꯃꯤ ꯑꯗꯨꯒ ꯕꯤꯔꯦꯟꯅ ꯇꯣꯝꯕꯗ ꯄꯩꯁꯥ ꯈꯔ ꯄꯤꯔꯝꯃꯤ ꯇꯣꯝꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯇꯣꯝꯕꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯨꯟꯖꯣꯅ ꯕꯤꯔꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯇꯥꯕ꯭ꯔꯦꯟ ꯍꯧꯖꯤꯛꯇ ꯑꯩꯅ ꯍꯥꯏꯕꯗꯣ ꯄꯣꯞ ꯇꯥꯔꯦꯅꯦ ꯍꯥ ꯑꯗꯣ ꯃꯈꯥꯗꯤ ꯀꯝꯗꯧꯁꯤ ꯍꯥꯏꯕꯅꯣ 이붕어 곤조나 ꯍꯦꯛ ꯍꯣꯠꯅꯕꯤꯕꯗꯒꯤ ꯇꯣꯝꯕꯒꯤ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯤꯁꯨ ꯑꯩꯅ ꯍꯦꯛ ꯂꯧꯕ ꯉꯝꯖꯔꯦ ꯏꯕꯨꯡꯉꯣ ꯀꯨꯟꯖꯣꯒꯤ ꯇꯧꯕꯤꯃꯜ ꯑꯁꯦ ꯑꯩ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯏꯕꯨꯡꯉꯣꯅ ꯋꯥꯅ ꯍꯣꯠꯅꯕꯤꯗꯨꯅ ꯇꯣꯝꯕꯒꯤ ꯂꯟ ꯊꯨꯝ ꯑꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯣꯏꯔꯦ ꯑꯗꯣ ꯇꯣꯝꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯁꯨ ꯇꯨꯝꯅ ꯍꯥꯠꯇꯣꯛꯇꯕ ꯌꯥꯔꯔꯣꯏ ꯀꯔꯤꯒꯨꯝꯕ ꯑꯁꯨꯝꯅ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯑꯌꯦꯠꯄ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯤ ꯍꯩꯄꯥ ꯁꯥꯕꯗꯤ ꯁꯤꯗꯣ ꯃꯗꯨꯅ ꯈꯪꯈ꯭ꯔꯕꯗꯤ ꯕꯦꯔꯥ ꯀꯥꯔꯛꯑꯅꯤ ꯀꯨꯟꯖꯣ ꯅꯪꯅ ꯉꯁꯤꯃꯛ ꯃꯤ ꯊꯥꯗꯨꯅ ꯇꯣꯝꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯇꯨꯝꯅ ꯍꯥꯠꯇꯣꯛꯍꯜꯂꯨ ꯑꯗꯨꯒ ꯑꯩꯅ ꯅꯪꯒꯤ ꯈꯪꯅ ꯇꯧꯔꯛꯀꯅꯤ ꯀꯨꯟꯖꯣ ꯇꯣꯝꯕ ꯈꯣꯏꯅ ꯇꯨꯝꯂꯤꯉꯩꯗ ꯃꯤ ꯈꯔ ꯂꯥꯛꯇꯨꯅ ꯇꯣꯝꯕꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯂꯝꯂꯒ ꯆꯦꯟꯈꯤꯔꯝꯃꯤ ꯌꯨꯝꯊꯥꯡꯅꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯣꯔꯛꯇꯨꯅ ꯇꯣꯝꯕꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯀꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯔꯤꯁꯤꯅ ꯇꯣꯝꯕꯒꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗ ꯇꯣꯝꯕ ꯑꯃꯗꯤ ꯊꯔꯣ ꯃꯩ ꯆꯥꯛꯇꯨꯅ ꯂꯩꯔꯝꯕꯗꯣ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯑꯕꯦꯁꯅꯥꯗꯤ ꯀꯞꯇꯨꯅ ꯀꯥꯆꯤꯟ ꯑꯃꯗ ꯂꯩꯕꯗꯣ ꯔꯤꯁꯤꯅ ꯎꯔꯝꯃꯤ ꯔꯤꯁꯤ ꯑꯕꯦꯁꯅꯥꯕꯨ ꯄꯨꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯂꯝꯃꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯔꯤꯁꯤꯅ ꯇꯣꯝꯕ ꯑꯃꯗꯤ ꯊꯔꯣꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯕꯤꯔꯦꯟꯅ ꯇꯣꯝꯕꯒꯤ ꯏꯪꯈꯣꯜ ꯑꯗꯨꯁꯨ ꯂꯧꯁꯤꯟꯈꯤꯔꯝꯃꯤ ꯔꯤꯁꯤ ꯑꯕꯦꯁꯅꯥꯕꯨ ꯁꯍꯔꯗ ꯄꯨꯔꯛꯇꯨꯅ ꯂꯥꯛꯂꯝꯃꯤ अंकल अꯩꯒꯤ ꯏꯃꯥ ꯕꯕꯥꯗꯣ ꯑꯩꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯤꯈꯤꯕꯗꯣ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯃꯤꯠꯇ ꯑꯁꯨꯝ ꯎꯗꯨꯅ ꯂꯩꯔꯦ ꯑꯩ ꯈꯪꯉꯤ ꯑꯕꯦꯁꯅꯥ ꯅꯪꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯇ꯭ꯔꯕꯗꯤ ꯃꯥꯃ ꯀꯨꯟꯖꯣ ꯑꯃꯗꯤ ꯇꯥꯕꯤꯔꯦꯅ ꯅꯪꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯠꯅꯕ ꯇꯧꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯃꯥꯃ ꯀꯨꯟꯖꯣ ꯑꯃꯗꯤ ꯇꯥꯕꯤꯔꯦꯅ ꯅꯪꯒꯤ ꯅꯃꯥꯅꯄꯥꯕꯨ ꯍꯥꯠꯈꯤꯕꯅꯤ ꯃꯗꯨꯇ ꯅꯠꯇꯅ ꯈꯨꯟꯖꯥ ꯀꯌꯥ ꯑꯃꯁꯨ ꯑꯁꯨꯝꯅ ꯇꯧꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯪ ꯃꯤ ꯑꯃ ꯑꯣꯏꯗꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗꯕꯅꯤ ꯅꯪꯕꯨ ꯑꯩꯅ ꯀꯔꯤꯁꯨ ꯋꯥꯍꯟꯗꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯟꯒꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯤ ꯑꯃ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯅꯃꯥꯅꯄꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯑꯗꯣ ꯁꯣꯏꯗꯅ ꯁꯤꯡꯒꯗꯕꯅꯤ ꯔꯤꯁꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯕꯦꯁꯅꯥ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯕꯦꯁꯅꯥ ꯂꯥꯏꯔꯤꯛ ꯇꯝꯕ ꯈꯛꯇꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯝꯃꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯕꯦꯁꯅꯥ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯗꯨꯅ IPS ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯝꯃꯤ अंकलना अꯩꯒꯤ पुंसी असिबु ngakpi sinbiduna mi ma oinaba honabirakpagidamak aina punsigi kaujaroi ai ngasidi aikoigi khungang aduda chattuna phatraba kunjo amadi birenbu phaduna chairak pigi haiduna khalli aduna अंकलना aibu mai pakpa ngamnaba mangon pinabiu चचरुरो इबेमा माई पाकपा मा हाइबदो होयु अबेसना पुलिस मयाम अमा पुदुना कुंजो अमदि बिरेनबु फानबा लागलम्मी अदुगा मखोय अनिबु फादुना पुलिस स्टेशन दा पुरोक्लम्मी पाव असि ताबदा खुंगंग अदुगी मियोय कया अमसु पुलिस स्टेशन अदुदा लागलम्मी अदुगा कुंजो अमदि बिरेनगी मथक्ता केस कया अमसु थांगलक्लम्मी हौजिक्ति कुंजो अमदि बिरेन चेनफम लैद्रे मरम मसीना खुंजासिंग अदुना थांगलक्लिबा केसिंग अदो अचुंबनी हाइदुना मचिन थोकना हाइरम्मी अदुगा बिरेनना अबेसनादा खुरुमदुना असुमना हाइरम्मी
ꯏꯕꯦꯝꯃ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯈꯟꯊꯍꯧꯗꯕꯗꯒꯤ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯨꯕꯒꯤ ꯍꯧꯖꯤꯛꯇꯤ ꯏꯁꯣꯔꯅ ꯑꯩꯕꯨ ꯃꯁꯤꯒꯤ ꯆꯩꯔꯥꯛ ꯄꯤꯕꯤꯔꯦ ꯑꯩ ꯑꯁꯦ ꯀꯦꯟꯁꯔꯅ ꯅꯥꯔꯕ ꯃꯤꯑꯣꯏ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯁꯨ ꯂꯣꯏꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯅꯪꯒꯤ ꯆꯩꯔꯥꯛꯇꯤ ꯃꯗꯨ ꯅꯠꯇꯦ ꯑꯩꯅ ꯄꯤꯒꯅꯤ ꯅꯪꯅ ꯍꯌꯦꯡ ꯁꯤꯕ ꯇꯥꯔꯕꯁꯨ ꯅꯪꯒꯤ ꯅꯆꯥ ꯅꯃꯧꯒꯤ ꯁꯦꯕꯥ ꯐꯪꯂꯒꯗꯤ ꯅꯪ ꯁꯤꯕꯗꯤ ꯑꯩꯅ ꯐꯪꯍꯜꯂꯣꯏ ꯖꯦꯜ ꯑꯁꯤꯗ ꯅꯪꯕꯨ ꯀꯞꯇꯨꯅ ꯆꯥꯛꯅ ꯁꯤꯍꯟꯒꯗꯧꯔꯤꯕꯅꯤ ꯀꯅꯥ ꯀꯅꯥ ꯂꯩ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏ ꯑꯅꯤꯁꯨ ꯄꯨꯁꯤꯜꯂꯨ ꯑꯕꯦꯁꯅꯥꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗ ꯃꯥꯒꯤ ꯏꯪꯈꯣꯜ ꯄꯇꯥꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯄꯤꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯑꯗꯨꯁꯨ ꯃꯥꯅ ꯈꯨꯝꯂꯝꯃꯤ ꯑꯁꯨꯝꯅ ꯀꯨꯟꯖꯣ ꯑꯃꯗꯤ ꯕꯤꯔꯦꯟꯁꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯌꯦꯟꯗ ꯂꯩꯕꯒꯤ ꯆꯩꯔꯥꯛ ꯐꯪꯈꯤꯔꯝꯃꯤ